ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯖꯥ ꯃꯆꯥ ꯊꯔꯣ ꯊꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇꯅ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯐꯝꯂꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯍꯤꯞꯂꯤ꯫ ꯊꯔꯣꯗꯤ ꯆꯍꯤ 8ꯃꯨꯛ ꯁꯨꯔꯦ, ꯑꯗꯨꯒ ꯊꯝꯕꯥꯜꯅ ꯆꯍꯤ 1 ꯈꯖꯤꯛ ꯍꯦꯟꯕꯇ ꯉꯥꯏꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯂꯥꯟꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯧ ꯂꯩꯕꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯅꯥꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯅꯪꯕꯨ ꯀꯅꯥꯗꯒꯤꯅꯣ ꯈꯤꯇ ꯍꯪꯂꯨꯆꯣꯗꯅ?" ꯊꯔꯣꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯀꯅꯥꯗꯒꯤ ꯆꯦꯡꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯂꯨꯒꯗꯧꯕꯁꯤꯕꯣ? ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯒꯤ ꯂꯧꯗꯨꯅ ꯅꯤꯗꯨꯅ ꯆꯥꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯑꯩꯅ ꯍꯪꯉꯨꯔꯕꯁꯨ ꯀꯅꯥꯝꯇꯅ ꯆꯦꯡ ꯄꯤꯔꯛꯇ꯭ꯔꯤ." ꯑꯁꯦꯡꯕꯅꯤ, ꯃꯇꯧ ꯂꯩꯕꯤꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯟꯁꯤꯟꯗꯨꯅ ꯍꯦꯛ ꯅꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯦ꯫ ꯆꯥꯛ ꯐꯖꯅ ꯊꯣꯡꯗꯕ, ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯕ, ꯆꯔꯥ ꯀꯌꯥ ꯍꯦꯟꯈꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯌꯨꯝꯊꯣꯡ ꯌꯩꯅ ꯆꯠꯇꯨꯅ ꯆꯦꯡ ꯅꯤꯔꯨꯕꯗꯨ꯫ ꯅꯤꯕꯗ ꯏꯀꯥꯏꯕ ꯀꯌꯥ ꯇꯨꯡꯑꯣꯏꯅꯔꯝꯂꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯔꯣꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯃꯥꯅ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯨꯒꯅꯤ? ꯀꯅꯥꯅ ꯃꯥꯕꯨ ꯊꯕꯛ ꯁꯨꯍꯟꯅꯤꯡꯒꯅꯤ? ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗꯁꯨ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯑꯅꯥꯕ ꯑꯃꯨꯛꯀ ꯍꯦꯟꯖꯤꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯗꯨꯅ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯈꯤꯗꯦꯗꯣ꯫ ꯏꯆꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯁꯔꯨ ꯑꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯅꯃꯥꯏꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯀꯥꯏꯔꯤꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯪꯅ ꯅꯣꯡꯗꯝꯕꯤꯔꯤꯕ ꯅꯣꯡꯗꯝꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯔꯕ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯂꯦꯟꯕꯨ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯋꯥꯕ ꯏꯄꯥꯛ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ." ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯀꯞꯆꯩ꯫ ꯃꯃꯥꯅ ꯀꯞꯄ ꯑꯗꯨꯕꯨ ꯎꯔꯒ ꯊꯔꯣꯗ ꯊꯦꯝꯖꯤꯟꯕꯤ, "ꯏꯃꯥ, ꯀꯞꯀꯅꯨꯁꯦ. ꯀꯞꯂꯒ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤꯅꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯆꯥꯗꯕ ꯌꯥꯗꯦ꯫ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯅꯁꯥꯗꯣ ꯀꯟꯈꯠꯂꯛꯀꯅꯤ? ꯑꯅꯥꯕꯗꯣ ꯀꯔꯝꯅ ꯐꯒꯠꯂꯛꯀꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯟ ꯑꯇꯣꯝꯕꯤ ꯊꯝꯕꯥꯜ ꯑꯁꯦ ꯃꯕꯨꯛ ꯊꯛꯂꯤꯕꯅꯤ. ꯃꯥꯒꯤꯁꯨ ꯈꯟꯗꯕ ꯌꯥꯄꯣꯟꯇꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯅꯥꯗꯒꯤꯅꯣ ꯆꯦꯡ ꯍꯦꯛꯇ ꯅꯤꯔꯨꯔꯒꯦ. ꯍꯌꯦꯡꯗꯒꯤ ꯅꯆꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯆꯒꯦ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯆꯤꯟꯊꯔꯛꯏ꯫ "ꯊꯔꯣ, ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯃꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯅꯃꯥ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯨ ꯅꯃꯥ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯃꯥꯡ ꯃꯄꯣꯛ ꯑꯗꯨꯗ ꯏꯃꯥꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣ? ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯃꯀꯣꯛ ꯊꯛꯇ ꯍꯥꯞꯂꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" "ꯀꯔꯤꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝꯅꯣ ꯏꯃꯥ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯕꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯄꯥꯛ ꯂꯩꯒꯨꯝ, ꯂꯩꯅꯝ ꯆꯥꯎꯕꯤ ꯊꯝꯕꯥꯜ ꯂꯩꯒꯨꯝ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯊꯣꯏꯕ ꯍꯥꯏꯕ ꯑꯗꯨꯇ ꯑꯣꯏꯌꯨꯀꯣ꯫ ꯇꯨ ꯎꯔꯕ꯭ꯔꯥ, ꯅꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯁꯦ? ꯃꯍꯥꯛꯁꯨ ꯅꯍꯥꯛꯀꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯈ꯭ꯔꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯏꯆꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯥꯌꯣꯛ ꯅꯥꯀꯣꯟꯕꯤꯕ ꯉꯝꯂꯣꯏꯗꯧꯔꯦꯀꯣ." "ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯆꯥ ꯑꯩꯅ ꯏꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ꯫ ꯏꯃꯥꯒ ꯏꯆꯟꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯒꯗꯧꯔꯤꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯍꯧꯔꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯔꯣꯅ ꯍꯥꯏꯔꯛꯏ, "ꯏꯆꯟꯁꯦ ꯃꯕꯨꯛ ꯂꯥꯝꯂꯕ ꯃꯥꯜꯂꯤ. ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯅꯤꯔꯨꯈꯤꯒꯦ. ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯀꯦꯀꯣ ꯏꯃꯥ ꯑꯩ."
ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯑꯗꯨ ꯊꯨꯃꯣꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯊꯔꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯧ ꯂꯩꯕꯤ ꯊꯣꯏꯗꯤ ꯍꯦꯟꯅ ꯀꯞꯆꯔꯤ꯫ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯂꯧꯈꯠꯇꯨꯅ ꯃꯊꯥꯗ ꯄꯥꯝꯕꯤꯔꯤ꯫ ꯏꯃꯥꯒꯤ ꯆꯥꯇꯣꯝꯕꯤ, ꯁꯦ ꯀꯞꯂꯒꯅꯨ, ꯅꯆꯦꯅ ꯆꯦꯡ ꯄꯨꯔꯛꯂꯒꯅꯤ꯫ ꯆꯦꯡ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯣꯏꯅꯤ꯫ ꯀꯞꯂꯅꯨꯁꯦ, ꯏꯆꯥ ꯊꯝꯕꯥꯜꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯔꯣ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯊꯨꯃꯣꯛ ꯃꯆꯥꯗꯨ ꯄꯥꯏꯗꯨꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯃꯝ ꯆꯪꯂꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯊꯔꯣ ꯑꯩ ꯆꯦꯡ ꯅꯤꯕ ꯂꯥꯛꯏꯌꯦ, ꯆꯦꯡ ꯈꯤꯇ ꯍꯥꯞꯄꯤꯌꯨꯕ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯪ ꯑꯩꯈꯣꯏꯗꯒꯤ ꯆꯦꯡ ꯅꯤꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯂꯦ, ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯊꯨꯅ ꯆꯠꯂꯣ, ꯅꯁꯛ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯀꯨꯅꯤ ꯎꯠꯀꯅꯨꯀꯣ꯫ ꯊꯔꯣꯅ ꯄꯤꯔꯣꯏꯅꯕ ꯋꯥꯉꯥꯡ ꯑꯃꯗ ꯍꯥꯏꯖꯔꯛꯏ, ꯏꯕꯣ, ꯅꯁꯨ ꯅꯨꯡꯗꯝ ꯊꯤꯕꯤ ꯑꯩꯁꯦ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ, ꯉꯁꯤꯒꯤꯁꯨ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯡ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨꯕ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯑꯃꯠꯇ ꯇꯥꯗꯦꯅꯦꯍꯦ, ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯦꯡ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯦ? ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯦꯡ ꯅꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯅꯃꯥ ꯑꯗꯨꯅ ꯇꯥꯛꯂꯛꯄ꯭ꯔꯥ? ꯅꯅꯝ ꯑꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯔꯣꯗꯨ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯆꯪꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯆꯦꯡ ꯅꯤꯕ ꯂꯥꯛꯏꯌꯦ, ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨꯕ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯏꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯅ ꯆꯥꯅꯕ ꯆꯦꯡꯕꯨ ꯑꯩꯈꯣꯏꯗ ꯊꯝꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯧ ꯂꯥꯡꯂꯦ, ꯑꯗꯨꯒ ꯅꯪꯅꯕꯨ? ꯉꯁꯤꯅꯦꯀꯣ ꯑꯁꯥꯎꯕ ꯄꯨꯝꯕꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯊꯔꯣꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ, ꯏꯗꯣꯝꯆꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ, ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯦ, ꯉꯁꯤꯁꯨ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯏꯃꯥꯁꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯂꯩꯔꯕꯁꯨ ꯑꯩ ꯁꯨꯖꯒꯦ, ꯆꯦꯡ ꯈꯖꯤꯛꯇꯗꯤ ꯍꯥꯞꯄꯤꯌꯨꯕ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯋꯥ ꯌꯥꯝꯅ ꯁꯪꯗꯔꯛꯀꯗꯧꯔꯦ, ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ, ꯍꯩ, ꯅꯪꯇ ꯐꯨꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯔꯣꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯗꯝ ꯗꯝ ꯐꯨꯊꯩ꯫ ꯊꯔꯣꯗꯨ ꯀꯞꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ? ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ, ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏꯗ ꯆꯦꯡ ꯅꯤꯕꯒ ꯂꯥꯛꯀꯅꯨ꯫ ꯅꯪꯅ ꯅꯤꯃꯟꯗꯅ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯆꯠꯈ꯭ꯔꯣ, ꯆꯠꯂꯨ ꯌꯥꯝ ꯊꯨꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯊꯔꯣꯕꯨ ꯏꯟꯊꯣꯛꯏ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯊꯔꯣ ꯑꯗꯨ ꯃꯆꯤꯟ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯃꯜꯂꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯒꯥꯏꯔꯕ ꯑꯗꯨꯒ ꯃꯈꯣꯡ ꯃꯆꯥ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯊꯔꯣꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯆꯦꯡ ꯈꯨꯌꯥ ꯑꯃ ꯍꯥꯞꯄꯤꯅꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯔꯤꯕꯒꯦ? ꯏꯈꯣꯡ ꯑꯁꯤꯅ ꯀꯔꯝꯕ ꯂꯝꯈꯥꯏꯗꯅꯣ ꯑꯩꯅ ꯊꯥꯡꯖꯤꯟꯂꯨꯒꯗꯕ? ꯆꯪꯖꯔꯨꯕ ꯈꯨꯗꯤꯡ ꯇꯥꯊꯤꯕ ꯋꯥꯍꯩ, ꯃꯤꯆꯩ ꯀꯌꯥ, ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯋꯥꯔꯛꯆꯩ ꯐꯥꯎꯕ ꯆꯥꯔꯕꯅꯤꯀꯣ꯫ ꯇꯣꯜꯂꯤꯗꯀꯣ ꯂꯥꯏꯔꯕ ꯅꯪꯒꯤ ꯃꯄꯣꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯟꯃꯜꯂꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯄꯤꯁꯛ ꯄꯤꯛꯅ ꯑꯋꯥꯕꯒꯤ ꯎꯂꯦꯟ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏꯀꯣ꯫ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯏꯄꯨꯒꯤ ꯆꯥꯛ ꯅꯤꯔꯤꯕꯁꯤꯁꯨ ꯅꯤꯔꯝꯃꯣꯏꯀꯣ꯫ ꯊꯔꯣ ꯑꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯀꯞꯅꯤꯡꯕꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯣꯏꯕꯅ ꯀꯞꯊꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯃꯈꯣꯡ ꯑꯗꯨꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯄꯂꯦꯝ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯕꯨ ꯇꯔꯥ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯆꯥꯕ ꯃꯆꯦꯠ ꯁꯦꯠꯄ ꯃꯀꯥꯏ ꯃꯅꯤꯡ ꯊꯨꯡꯗꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯛꯂꯤꯕꯤ ꯊꯔꯣ ꯑꯗꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯆꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯨꯔꯦ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯋꯥꯗꯕ ꯉꯝꯗꯦꯗ ꯊꯔꯣ ꯂꯥꯏꯔꯕꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯊꯔꯣ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯨꯔꯦ꯫
Mangon adudana mau naha aduna masa pisak adubo chak inbiri. Imagi ibungo se chak sakhom asiga chathoko. Angang aduna khumlai. Ngasai su mayam chari aduna chaningdri. Nupi aduna amuk hai. Aina di chaka mayam ama hapirakli. Nangna chadrabadi arembada mu hundokpa taribro. Phare phare chaningdrabadi hundolurage ko. Asi hairaga nupi aduna chak yawba pukham macha adubo makut aduna paiduna hawalai. Maduda sumbangda lepliba angang adubu urame. Nupi aduna Tharobu yengduna hairai. Tharo, nangdi tuminaduda leptana leirabro. Thumok paribaduna kadayda chatluribano. Tharo na tapna khumlai. Idomcha, ai chengniba laini. Kanamtana cheng hapiraktre. Idomcha na cheng khajikta hapiyuba. Ngarangsu chara hele. Ngasisu chara henba tari. Haima, chengdi amatabu leitreni he. Se, nang chak ramlagana ichanupana sakibagi arima kharase oina charo. Mahaksu chaningde haiduna kaya chadrabani. Mangon sida kakhalo. Aduga charo ko. Asi hairaga makutta pairiba pukham adu amu leibak makha aduda thamlamme. Pikliba macha adubo pamkhatuna makha tarai. Sakse charo ko. Ai suimungda thabak amuk taloisiluge. Ngayak lairabadi ichanupase amuk tumningle hairaani. Nupi adu machanupa adubo pusinduna imungda changkhirame. Tharo adu aram khaurangmana hemankhibana makong adu thangatuna mangon aduda kakhatlamme. Chakluk adugi mamangda phamthai thumok aduna nakanda thamle. Chak adubu ubada Tharodu khajikti nungaibagum tawre. Mikki pi adu taithoi aduga makhut macha aduna pukham aduda yauriba chak adu kothaduna chakhom ama hukke haina machinban adu tamna thangalakpada khangning singlai. Masa solabi mama aduna phamungda ayona heduna laihobado. Mabuk lamlaba machanupi na kaptuna laihobado ningsinglai. Aidi karisu chadrabasu yai. Adubu imadi chadaba yade. Chadrabadi karamna masado kankhalakani. Anabado karamna phagalakani. Adugisu mathakta ichan atombi thambanse mabuk thaklibani. Magisu khandaba yaponte. Ngasigidi kanadagino cheng hekta niyurage. Masibu ningsinglaga Tharo adu makutta hukke haina tawriba chakhum adu phawba hukpa ngamlaktre. Mamita mapisu tarakli. Tharo na khalle. Ngasidi aina cheng niruba matamda kanamatanasu pibiraktre. Cheng ni phamsu laitre. Minya chaw haiduna thamlamliba cha kharase. Aina mu chathoklabadi asonbi imadi kadaidagi chakna chagani. Imana chara helaklibase kuire. Imana chadrabanina ichanupisu mabuk thanna khomlang thakpa ngamdre. Chakse ai charoige. Aidi chadrabasu yai. Yumda puduna imabu oina pijarage. Asi khanduna Tharo adu pukhamda yauriba chak adubo manakta leiriba thumok aduda hapchilame. Thumok adubu puduna mayum tamna thuna laklamme. Tharo adu mayum yauraduna imungda changlamme. Mamasu machanupisu phamungda leiramme. Tharo na mamabu yengduna hairai. Ima, ngasidi kanamtana chengpiru haiba yaraktre. Adubune a awanglonggi idomcha mana makhoigi thong macha khara piri. Asiunya charo ko ima. Asi hairaga thumok adubo chakhumlomda pusinduna change. Aduga chakhumda pukhama chama lokthokduna thumok manungda yauriba cha khara adu phajana haptoklamme. Pukham adubu paiduna mamagi manakta amung changlai. Ima se sida leire. Cha khara se charo. Kada ichandi. Ichando ayamu ngayak pambige. Mataw laibina macha Tharobu yengduna hairai. Tharo, nangdi charabro. Chadrabadi nangoni chakse charo. Piklibi Tharo na mamagi maphamda minamduna khumlamme. Ima, aidi chari. Yomcha hoigida puk thana sathorakle. Maduna imagi saroni. Imabu pijage haina pura ibani. Hayengdagi thabak suba chatlagadawni. Alabukta. Kaukha kathum yamna tana yayi. Ahansingi matung ilaga thabak adubu oina surage. Sidagidi imabu nungaina thambiragadoine. Charaka amta helalaroi. Machanupi Tharo na ngangthorakpa wangangsing asina mataw leibidi hanjin hanjinna
ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯊꯥꯔꯣꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯇꯧ ꯂꯩꯕꯤꯅ ꯈꯜꯂꯤ, ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯦ ꯉꯁꯤꯗꯤ ꯂꯦꯞꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯪꯂꯥꯟꯗꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯕ ꯐꯪꯂꯔꯣꯏꯗ꯭ꯔꯅꯦ? ꯑꯣ, ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ꯫ ꯄꯟꯊꯧꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤ꯫ ꯄꯂꯦꯝ ꯅꯃꯥ ꯑꯩꯒꯁꯨ ꯉꯟꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯗꯣꯔꯤꯕ꯭ꯔꯅꯦ? ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯨ ꯇꯨꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯔꯣ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯔꯣꯅ ꯃꯥꯒꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯗꯨꯅ ꯀꯞꯇꯨꯅ ꯃꯔꯩꯔꯤꯕꯕꯣ? ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯃꯌꯥꯕꯤꯗꯦꯗꯣ꯫ ꯄꯂꯦꯝ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯅꯦ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯏꯆꯥꯕꯨ? ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯗꯣ꯫ ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯅꯪꯅ ꯂꯩꯕꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯏꯃꯥꯇꯕꯨ ꯅꯤꯡꯖꯒꯦ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯥꯕꯨ ꯅꯆꯥꯒꯤ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯒꯦ꯫ ꯍꯥꯏꯅꯕꯗꯥꯏ ꯇꯥꯏꯕꯪꯅ, ꯁꯣꯟꯅꯕꯗꯥꯏ ꯑꯁꯨꯝꯅ꯫ ꯀꯣꯔꯧ ꯅꯣꯡꯃꯗꯣꯟꯅ ꯋꯥꯡꯕ꯭ꯔꯥ, ꯄꯟꯊꯧ ꯏꯄꯥꯅ ꯃꯋꯥꯡꯅꯤ꯫ ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕ꯭ꯔꯥ, ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯃꯤ꯫ ꯅꯆꯥ ꯅꯣꯡꯗꯝ ꯊꯤꯕꯤꯒꯤꯗꯤ ꯄꯟꯊꯧꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤꯗꯣ꯫ ꯑꯗꯨꯅ ꯄꯂꯦꯝ, ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯆꯥ ꯑꯩꯒꯤꯗꯤ ꯄꯂꯦꯝ ꯅꯪꯇ ꯉꯥꯏꯔꯕꯅꯤ꯫ ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯄꯂꯦꯝ ꯅꯪꯕꯨ ꯀꯥꯎꯔꯣꯏꯀꯣ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯀꯞꯆꯩ꯫ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯏ, ꯏꯆꯥ ꯑꯅꯤꯕꯨ ꯄꯣꯛꯂꯨꯕꯁꯦ ꯅꯃꯥ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯕ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯛ ꯋꯥꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕꯤ ꯏꯆꯥ ꯅꯪꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯆꯠꯇꯨꯗ ꯌꯨꯝꯊꯣꯡ ꯌꯩꯅ ꯆꯪꯗꯨꯅ ꯑꯅꯤꯕ ꯆꯦꯡꯇꯅ ꯅꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯧ ꯑꯁꯤꯕꯨ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯣꯏꯅꯣ? ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯪꯒꯤ ꯅꯣꯡꯗꯝꯈꯣꯜ ꯑꯁꯦ ꯀꯟꯃꯜꯂꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝꯕꯨ ꯄꯤꯕ ꯑꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯃꯥ ꯑꯩꯅ ꯅꯣꯡꯗꯝꯕ ꯅꯪꯕꯨ ꯋꯥꯔꯧꯏ꯫ ꯅꯪꯅ ꯊꯧꯅꯥ ꯐꯔꯒ ꯃꯃꯥ ꯑꯩꯕꯨ ꯑꯣꯏꯅ ꯅꯈꯨꯌꯥꯗ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯪꯅ ꯅꯣꯡꯗꯝꯕꯤꯔꯕ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯄꯂꯦꯝ, ꯄꯂꯦꯝꯒꯤ ꯈꯣꯏꯖꯤꯈꯥꯗ ꯊꯥꯕꯣꯝ 10 ꯆꯨꯞꯅ ꯅꯥꯎ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯛꯈꯤꯕ ꯅꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝ꯫ ꯄꯤꯛꯂꯤꯕꯤ ꯏꯆꯟ ꯊꯝꯕꯥꯜꯕꯨ ꯊꯥꯗꯣꯛꯂꯝ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯕ꯭ꯔꯣ? ꯏꯆꯤꯜ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯋꯥꯍꯩ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥꯡꯍꯟꯈꯤꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯒꯤ ꯅꯃꯤꯗ ꯄꯂꯦꯝꯅ ꯂꯦꯞꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯀꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯅꯆꯥꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯖꯒꯦ꯫ ꯊꯥꯖꯗ꯭ꯔꯤ, ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯊꯥꯖꯗ꯭ꯔꯤ꯫ ꯏꯃꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯈꯤꯒꯅꯤ ꯈꯟꯕꯗ ꯅꯃꯥ ꯑꯩꯗꯤ ꯍꯦꯟꯅ ꯋꯥꯖꯔꯦꯗꯣ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯏꯃꯤꯠ ꯑꯅꯤꯁꯤꯁꯨ ꯎꯏꯁꯤꯟꯈ꯭ꯔꯅꯤꯀꯣ꯫ ꯏꯃꯤꯠ ꯑꯅꯤ ꯑꯁꯤꯅ ꯎꯏꯁꯤꯟꯈ꯭ꯔꯕꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯆꯦꯡꯂꯧ ꯁꯛꯁꯨ ꯎꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃ ꯂꯩꯔꯔꯣꯏꯀꯣ꯫ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯝꯖꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯅꯤꯀꯣ꯫ ꯏꯃꯥꯅ ꯆꯠꯈ꯭ꯔꯒ ꯏꯆꯥ ꯑꯅꯤꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯅꯃꯥ ꯑꯩꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫
Nama aina waribasing asidi asiba haibaduna aigi hakjangdagi thawai asibu setoktuna pukiba matam aduda awaba pumba kokhigani. Adubu nakoi anidi nama ibu kainabagi maichakna hena awaba haibado hoi haurani ko. Tharodo ngasidi thamoi sokna kapjarami kapna hairaki. Palem na karigino adu wakan piksiliba adubu palem gidamak nacha tharo laibasidi palem na karigi aikhoibu thadokduna chatkadoino angang machadona nataba wakan mayam ama khanjilla male khajiktang ayona he janmada anaba chaina adubu khangba ngamidrabrani palem. Ichagi nafamda wafam khara hairamge ko taibang palase yengthi kanbasingna langoi chanbani jeksin na haine singna chatluko najan nupi thambal asibu chaunaba yoglauko najangi mafamda panthau leite palem leite haibagi awabado nangna phahonganuko. Ichan tombi ase ningai yamna kanmani mama aina thadokuna chatkhiba thoklabadi taibang miron tadriba oirabasu mahak yamna kapkani. Icha tombi asina kaplaklabakan nangna asumna haine thamjinbiyuko. Ichan thambangi palemdi loibi chingda kakhido loibi hauya marakta tariki senja tanaba khutta khuchu paiduna thabak silam pangkhido hayeng ichan charoklabakan zawba sari pharaklabakan loibi awang machingdagi ichangi palem kumtharakani ichangi damak sana lupa lairakani. Kapatoklo ichengi thambal nungsibi asi haina hayuko. Numidang asimadi mama macha ani adu punna kapminnari tanja aduda tumduna leirubi thamban adusu hawalaklame. Macha nupi thamban bu yenglaga matau leibi adudi thoini henna kapjarame. Matau leibina macha ani bu yengduna hairaki palemgi imom ani ngasidine palem nama oibi aina icha anibu imagi tampak asida nauthembige ko imana nausum isei salake nakhoina khumle mikap taluko. Asumna hairabada tharo adu makuk aduna mamagi matambak aduda ngathakre piklibi thambalbusu aroiba oirage khan khomlang adu mabuk thanna inbirame. Madugi matungda matambak thakta mahakpusu pambire tharosu mamit adu isili piklibi thambalsu karigino khangdana mamit ani adu usinkhirame. Matau leibina macha mamom anibu yengduna nausum isei sakpa horaki. Palemgi phaira tanjing thak khomlen mikap taliba imom langlin chareino. Tumloba pagi parip talau pugi purip yaurau palem nei janibu nausum isei sayekna khomlen tungkun tanhali ha chekla khambrangcha mafam aswaida khonganu imom ani tumliye nangi amengba khonjeladuna imom mikap thoongani imom langlin chareino. Tumloba matambakta nausumkiba macha pisak ani adu ningaidana tumthakirame. Macha sing adugi matung induna matau leibisu aroiba sor holamlaga amang yaithong kumduna sajik matung induna thaba mamai waikirame. Mathangi ayuk aduda tharo na mikap tholakpa aduda mamana siduna leirambadu urame. Madubu ubada tharodi mamagi asiba hakjang adubu konduna kappa haurai. Loiredana kari matongo sibu kana leibage palem ima se karino matawkre palem ima apokpi nang mo nachala kauribase tadrabara se khomle mikap thokloga ba palem. Asumna mama machado setna khaina khirame thamban adu yamna kaplame. Machem tharona nahong segaiba amana manamda posinbiraga thembirame. Thamban se kapkano nangna kapagi khonjen asina nongdon thaktagi brajabu tarakadaba male.
Asi hek panbaga Thambal adu kappa hekta lepkhirame. Numit kharani matungni piklibi Tharo mana kari thabaku surugani. Thambal masu adu mangai. Machemna magi damak wajari badu kari sukhandana kaptuna talayrammi. Haujiti Thambal adu chak chaba khara hairaknami. Machanupina chanaba haiduna yumthong khudingna changduna chanaba nijarami. Machanupi Thambalbu namdapo migi mayumgi sumang aduda leptuna kauraknami. Yumsibu mi kana laibage. Chingkita hapiyuba. Ichanupi ase mabuk lame haiduna kaptuna tamarayre. Thambal adu yamna kaplammi. Yum adudagi nupi ama tholaktuna launa hairai. Leite. Kadadigi cheno leite chalo. Adugane hayeng khaidi aikhoi changlankanuko. Nangi nachanupi duna kapli mong adubu karino. Onthokna taninkhideda. Tharo adu tapna amuk tholai. Yum amada amuk changlai. Mangonda leiriba ahad nupi aduda amuk hairui. Ibo chanaba ngamoka leibra. Aigi chanupi se mabuk lame haiduna yamna kaple. Thembadasu yadre. Ahad nupi aduna khumlai. Isugi phawba pijaninga leitraduna tawri. Leite. Adugane nangi nachanupigi makhon ado yamna taningde. Matung manaw swaida kapurakano. Upai leitre. Machin manaw adu kapan natana upai leitre. Mayumda halaga makoy anidu punna kapminarami. Ho palim bantaw. Nakoy anibu. Nachadongdam TV anigi mataw asibu. Yengba gamlibro. Nachadi yamna ware. Taibang palsida. Nachagi lambi lamuknari. Kana mana lamjing binaba leitre. Ichangi mabusu talan bangamdre. Nongma numit amani machanupibu phamungda sumdun thambiramle aduga makutta thangzau amaga thumuk macha amaga pairaga leikaigi miyamna chingmanakta kaukha kakthum taliba adu tamna chatlamme. Tharona makhoibu yengduna haijarai. Inese aisu nakhoigi lakta kaukha kakthum tanba yaujage. Kaukha kakthum ase talaga inaw nupibu pijage. Maduda nupi amana hairai. Yade. Aikhoigi lakta lamja saramacha yauba yade. Aikhoigi nakta kakthumga tanbirakano. Chalo ada. Kadaidano matalujo. Nupi amana amuk hairai. Tu asongi lami mapalase asomdasu. Kaukha kakthum yamna tabani. Asomda nathanto ya taluro. Mina thausabi drabi lairabi Tharo adu makhoigi marak aduda tinba phangdana makhong adu thangduna tholai. Aduga chingi manung sangsinkhriba mi kaya na changnadaba mafam adu tamna sangsinuna yompak aduna leipak adubu tauraga kaukha kakthum talamme. Mayumda amuk chatuna halai. Machanupibo tumba hawatlabra haiduna yenglubada phamung aduda kaptuna leiramme. Tharona mahakna labuktagi talakpa kaukha kakthum adubo isingda phajana samthoklaga machanupi adubo pijaramme. Thambal se ichanpuk lamlamlani haiduna ichenane alabuktagi kaukha kakthum talubani. Se si sause. Asi hairaga mayana kakchik hairaga machanupigi maya aduda insinbiramme. Madubu chabada Thambal adu kappa phakiramme. Asumna chingda chatuna kaukha tanbasi thabum ama lansinkiramme. Nongmadi Tharona labukta chatlamdai aduda Thambal adu kaptuna talairamme. Thembadasu sungya yaramde maramasina Tharona Thambal mapuduna labukta puduna chatlamme. Chingi urum lango mafam amada machanupibu tumhalamduna thambiramme aduga magi manaktana Tharona thabak suramme. Ngaihaki matungda mafam aduda sagon thauba nupa ama laklamme. Sagon tongba nupa adu ningthawni. Mahakna labukta thabak suribi angang nupi adubo uramme. Madubo uwada mabukning aduda nungaitaba phawramme. Angang adugi manakta sangsinuna hanglaklamme. Imo manbe kharai labuk asida nakuta yompak pupaiduna kaukha kakthum tanbadi nadom nathanta oibra. Tharona tapna kumme. Iningthau namom aigi ichan lairabi asigani. Nachal lairabidi kadaino. Asi hairaga mangak adu laithoktuna yengthorakpada urum amada nahong amagi manungda tumduna leiriba nawa adubu urure ningthawna hairai. Asuk pikna thabak subabu nangi palem panthaw adubu karini haibagini.
ꯅꯃꯣꯝ ꯑꯩꯒꯤꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯇꯣ ꯄꯤꯛꯂꯤꯕ ꯏꯆꯟꯅꯨꯄꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ꯫ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯦ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯂꯝꯖꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯆꯥꯅꯕ ꯀꯜꯊꯨꯝ ꯇꯥꯜꯂꯤꯕꯅꯤ꯫ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯊꯃꯣꯏ ꯈꯩꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯕꯨ ꯅꯥꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯕ ꯑꯁꯤꯁꯨ ꯐꯖꯕ ꯃꯤꯅꯨꯡꯁꯤ ꯑꯃꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯤꯡꯊꯧꯀꯣꯟꯗ ꯄꯨꯗꯨꯅ ꯅꯥꯌꯣꯛꯇꯨꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯔꯣꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜꯕꯨ ꯅꯥꯌꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯁꯥꯠꯄ ꯊꯔꯣ ꯊꯝꯕꯥꯜ ꯑꯣꯏꯖꯔꯕꯁꯨ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡꯅꯤ, ꯆꯤꯉꯨ ꯂꯥꯏꯁꯪꯗ ꯀꯠꯄ ꯌꯥꯕ ꯂꯩꯔꯥꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫